tumamdaisida mang nungainaba nungsimiram tan oksalakeko. Good night. So hey guys, welcome back to my new video. Ma'am, akoy gi ming se, akoy isagi iming se, akoy ima pabung, akoy pupu bubok sina yang nusi na thon bani haba ko. Sana yema sana tombi ay gi ming na kisan ko. Sumana tomba thoibi lingzen adugi di roman ko akoy somor dorendro phaja ba ming akoy gi kaiku gokul akoy gi watching se lena. Gokul gi na ji na chingre kaiku gi na ke na chingre olen gi na sumana makal myam lai ra khawa gi na ke na singba sumana makal myam lai ba. Sida aikogi han bagi word se aikogi lauthoi haraga aikogi nupi dagi hena machin kanba mayam gi demand laizare aikogi alu tomba habi misak sina aikogi mi gi maming gi word khuding mak han bagi letter se lauthoi haraga ke na hobusi ni thabak suning dabani ye na hobusi ni mi wa yam gang dabani samai na aikogi social media kanagi Facebook khangde Instagram khangde YouTube khangde mara sida mayam da samai nga ko ki machin chena ko ki pangang ngang ko ki views tandana paisa tandana sida lai de ko to mayam gi demand ki mahak se roast to view ai insana roast to gen thoksak pani mayam gi demand da kasi lai jare ko ki alu tomba do roast to ne mayam ngasi video sidi yam tin ma ga da male ko to mayam loi phoi jang video to anu ba chang bi ichina yaw tar ga di channel sibu like adaga subscribe to san bi ma to mayam kuitha da video ko ki alu tomba ki video se roast to se mai chakare mai thalo ibom cha mai thalo nupi mayam nakhoi nupa na ngau na ba nungsiminok nokpatam bige ko se noi seno uko punna nokmina se ready 1 2 3 Subayna no pairaba nupa na dum pa madabani noi nang kai prupi yang mane ba tu khunok to nok tara gari nupa na ngau ne je ha du khunok to kari na khunok ta hayam haina di ba nang khunok je kari nang kai khunok ta yore handak ki minok asina nupa mayam nakhoi nupi na ngau haninga di sigi momon minok khare se nok patamu ko momon minok number 1 chin tang khai ma chin khalaga nok pa simaina momon minok number 2 ya tonu raga nok pa momon minok number 3 ya ma tu handa bi nok pa momon minok number 4 ikai nusia na ba minok momon minok number 5 pun hekta ya je pun hekta so tor nok pa sumaina momon minok number 6 minna nok pa momon number aroi bada nate momon minok aroi bada gangster gi kuno nang hai wai sine de gi nu pi crush am lei ba crush ai masak ma to ko phaja gar poni ko lai le so yam thi lai de masak ka do ko sit na ra ma mai gar ko ko koi na thaja ma le puni ma le ilang lang gi ne ba ado ai na mai gi mama na bi je ai na phajana hai bi ge to ni hai gi hai na gi to bu ne ba ko hai sine di nang gi wari sine di hai na ba gi darkar se ta dri ba ko mana te chalaga ai khai gi nang gi khunok to nok ti ne ba side ma kri ba han ba nang gi number 1 ga maya je kri side ma oi kai di hui ngau ra talani hui ngau ra kai minong na nuk na ta ba la na hui ngau na talani adu kari ba nang minong number 2 kari chaton uchi ma le sino bu adu di kamai to ino ha ba nang do kamai pak ti ha ba kamai to ino ai talle dan nang gi homo chu dran pa khang ni nu pi khang ni homo ga ari ba yam trans me am na ga yi phubi gi khang de
ꯄꯛꯇꯦ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯑꯗꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯈꯨꯅꯣꯛꯁꯤꯡꯗꯣ ꯑꯗꯣ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝꯗꯣ ꯇꯥꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯇꯪꯗꯅꯒ ꯀꯩꯅꯣ ꯇꯦꯛꯁ ꯁꯥꯔꯛꯄꯒ ꯌꯥꯎꯕ꯭ꯔꯕ ꯗꯥ ꯑꯂꯨ ꯇꯨꯝꯕ ꯗꯥꯗꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤꯕ ꯅꯝꯕꯔ 1 ꯈꯨꯅꯣꯛꯇꯣ ꯌꯥ ꯇꯪꯈꯥꯏꯕ ꯅꯣꯛꯄꯗꯣ ꯑꯗꯣ ꯇꯧꯕꯗ ꯅꯨꯄꯤꯒꯤꯅꯕꯨ ꯃꯤꯅ ꯎꯌꯦꯡꯉꯧ ꯃꯥꯜꯂꯤ ꯍꯥꯏꯔꯤꯅꯦ ꯅꯪꯕꯨ ꯑꯦꯁ ꯅꯧꯕ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯦ ꯑꯦꯁ ꯅꯧꯕ ꯃꯤꯁꯤꯡꯁꯦ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯕ꯭ꯔꯪ 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 ꯁꯥꯎꯒꯠꯄꯅꯦ ꯑꯉꯥꯎ ꯐꯩꯒꯨꯝꯕꯅꯦꯃꯦ ꯅꯪ ꯍꯧꯔꯕ ꯅꯪ ꯑꯍꯥꯟꯕꯒꯤ ꯃꯤ ꯂꯦꯇꯔ ꯍꯨꯔꯥꯜꯂꯒ ꯑꯗꯨ ꯑꯦꯁꯅ ꯍꯧꯕ ꯑꯗꯨ ꯃꯆꯤꯟ ꯀꯟꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯔꯤꯗꯣ ꯅꯪ ꯑꯁꯤꯒꯨꯝꯕ ꯑꯦꯁꯅ ꯍꯧꯕ ꯃꯤꯁꯤꯡꯁꯤꯅ ꯑꯝꯇꯪ ꯅꯪꯁꯦ ꯊꯠꯂꯦ ꯍꯥꯏꯔꯒ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯠꯂꯦ ꯍꯥꯏꯔꯒ ꯅꯀꯣꯛꯇꯨꯗ ꯅꯪꯒꯤ ꯇꯔꯥ ꯇꯔꯤꯕ ꯅꯀꯣꯛꯇꯨꯗ ꯑꯝꯇ ꯇꯨꯡꯗꯒꯤ ꯊꯣꯝꯗꯔꯗꯤ ꯅꯪ ꯂꯥꯜꯂꯤ ꯍꯥꯏꯅꯤꯗꯣ ꯑꯗꯨꯂꯒ ꯑꯃꯨꯛ ꯍꯥꯏꯅꯦꯕ ꯑꯦꯁꯅ ꯍꯧꯕ ꯅꯠꯇꯦ ꯑꯦꯟꯗ ꯍꯧꯕꯅꯦꯕ ꯅꯪꯒꯤ ꯂꯦꯇꯔꯁꯤꯗꯤ ꯁꯨꯡꯊꯥ ꯊꯥꯔꯣꯏꯅ ꯈꯪꯉꯤꯅ ꯑꯦꯟꯅ ꯍꯧꯕ ꯃꯤꯁꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯅꯦ ꯗꯤꯅ ꯍꯧꯕ ꯃꯤꯁꯦ ꯅꯝꯊꯥꯛ ꯌꯥꯝ ꯍꯩꯕꯅꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪ ꯑꯦꯅ ꯍꯧꯕ ꯃꯤꯁꯤꯡꯁꯦ ꯍꯣꯃꯣ ꯌꯥꯝ ꯆꯨꯕꯅꯦ ꯑꯦꯅ ꯍꯧꯕ ꯃꯤꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯅꯦ ꯍꯣꯏ ꯋꯥꯔꯤ ꯁꯦꯡꯉꯨ ꯏꯁ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯑꯂꯨ ꯇꯣꯝꯕ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯑꯦꯅ ꯍꯧꯔꯦ ꯍꯥꯏꯅ ꯑꯦꯅ ꯍꯧꯕꯁꯦ ꯊꯃꯣꯏ ꯁꯦꯡꯒ ꯑꯗꯨꯒ ꯗꯤꯅ ꯍꯧꯕ ꯅꯪꯗꯣ ꯇꯧꯏꯗꯣ ꯅꯪ ꯋꯥꯔꯤ ꯁꯦꯡꯉꯨꯅꯦ ꯑꯦꯅ ꯍꯧꯕꯁꯦ ꯍꯣꯃꯣ ꯆꯨꯏ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯁꯛ ꯈꯨꯊꯤꯗꯨꯒ ꯁꯛꯀꯁꯨ ꯀꯛꯆꯔꯤꯌꯦ ꯐꯖꯔꯝꯃꯗꯤ ꯈꯔ ꯌꯦꯡ ꯌꯥꯗꯧꯕ ꯊꯤꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯀꯥꯞꯑꯕꯅꯤꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯦ ꯎꯏ ꯈꯪꯉꯤꯅꯦ ꯅꯪꯕꯨ ꯀꯔꯤ ꯈꯨꯂꯥꯎꯅꯕ ꯍꯦ ꯀꯔꯤ ꯈꯨꯂꯥꯎꯅꯗꯨꯕ ꯏꯁ ꯅꯪ ꯃꯁꯛꯀꯤꯁꯨ ꯄꯜꯂꯛꯏ ꯏꯁ ꯐꯖꯕꯅꯤꯅꯦ ꯑꯂꯨ ꯇꯣꯝꯕ ꯐꯖꯩꯌꯦ ꯅꯪꯁꯤ ꯐꯖꯕ ꯁꯤ ꯀꯩꯅꯣꯁꯦ Ching tabak dum dum. ꯑꯥꯔꯅ ꯍꯧꯕ ꯃꯤꯈꯩꯗꯣ ꯑꯩꯒꯤ ꯇꯝꯃꯨꯔꯕ ꯇꯖꯥꯎꯔꯕ ꯆꯤꯟꯕꯥꯜꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ I love you ꯑꯩꯒꯤ ꯃꯨꯇꯛ ꯇꯧꯔꯕ ꯆꯤꯝꯕꯥꯜ ꯑꯁꯤꯅ ꯀꯩꯅꯣꯝꯇꯪ ꯍꯥꯏꯒꯦ ꯍꯣꯃꯣ ꯆꯨꯕ ꯑꯦꯁꯅ ꯍꯧꯕ ꯅꯨꯄꯤꯅ ꯀꯩꯗꯧꯔꯤꯅꯣ ꯍꯪꯕꯁꯦ ꯀꯃꯥꯏ ꯍꯪꯉꯤ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯔꯤꯅꯣ ꯑꯦꯅ ꯍꯧꯕ ꯅꯨꯄꯥꯁꯤꯡꯁꯤꯅꯅꯦ ꯀꯩꯗꯧꯔꯤꯃꯣ ꯍꯥꯏꯁꯤ ꯀꯃꯥꯏ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯔꯤꯃꯣ ꯑꯩ ꯉꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯂꯛꯑꯔꯣꯏ ꯊꯥꯒꯠꯄꯤꯔꯅꯨ ꯑꯗꯨꯗꯅꯤ ꯑꯩꯅ ꯉꯥꯏꯔꯝꯃꯤꯁꯦ ꯁꯨꯡꯊꯥ ꯊꯥꯒꯠꯄꯤꯔꯅꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯁ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯔꯣꯏꯔꯣ ꯊꯥꯕꯜꯕꯨ ꯆꯣꯡꯊꯣꯛꯀꯦꯅꯦ Okay, today we interview sale. We kenoga haitare alu tomba ado alu tomba we mati ama hana sum teacher ma thadoksi kai haning bale ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯌꯥꯝꯅꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯃꯇꯪ ꯍꯥꯏꯔꯒꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯗꯥꯗꯤ ꯑꯦꯁ ꯄꯤ ꯐꯨꯜ ꯁꯦꯛꯁꯤꯗ ꯂꯞ ꯌꯨ kari sena jada maina si खर कन्न थाजिलो होमो चुरुदना हाना यम भाइरल चलिबनिना इस दादा राकेश लव यू सो मच फुल सेक्सीदे काय खर कन्न थाजिलो फुल सेक्सीदा इनमा खतसे कमाय तोगे अयम खनिगे करोय तोगे इनमा एम खन तबिया अयम खनिगे लाइकाय आलू तोंबा येन लेना नारे ꯑꯩꯁꯦ ꯀꯩꯁꯨ ꯊꯤꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣꯗ ꯅꯠꯇ꯭ꯔꯥ माने सोलन होइदा मौरा कइनो तंबम लेजम जनी किदा हो ywrasu करी हाइगे होमो चुबो ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯗꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯤꯡꯒꯜ ꯑꯣꯏꯔꯤꯁꯤ
ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯉꯕ ꯃꯃꯤꯠ ꯁꯣꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯜ ꯇꯦꯛꯑꯝꯃꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯀꯣꯛꯇꯨ ꯐꯠꯂꯝꯃꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯒꯨꯝꯕ ꯃꯌꯥꯡꯒꯨꯝꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯀꯨꯂꯟꯗ꯭ꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯤꯟ ꯐꯥꯕꯒꯨꯝꯕ ꯄꯍꯥꯔꯤꯌꯥ ꯁꯥꯄꯦ ꯅꯤꯃꯥꯏ ꯀꯥꯏꯅ ꯑꯩꯈꯣꯏ ꯖꯪꯒꯜꯗꯒ ꯂꯤꯟ ꯐꯥꯕ ꯆꯠꯄ ꯀꯥꯡꯕꯨꯗꯣ ꯇꯦꯅꯦꯅꯦꯅꯦꯅꯦ ꯐꯤꯁ ꯐꯤꯁ ꯑꯩ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯝꯃꯅꯦꯕꯀꯣ ꯑꯆꯨꯝꯕ ꯃꯤꯗꯗꯤ ꯅꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯒꯗꯕꯗꯤ ꯌꯥꯝ ꯋꯥꯅ ꯂꯩꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯔꯝꯃꯔꯣꯏ ꯑꯩ ꯈꯪꯉꯦ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯂꯨꯕ꯭ꯔꯥ ꯂꯨꯗꯦ ꯂꯥꯏ ꯂꯨꯅ ꯈꯜꯂꯗꯤ ꯂꯨꯏ ꯂꯥꯏꯅ ꯈꯜꯂꯗꯤ ꯂꯥꯏ ꯂꯥꯏꯅ ꯈꯜꯂꯨ ꯂꯥꯏꯅꯕ ꯂꯨꯅ ꯈꯜꯂꯗꯤ ꯂꯨꯒꯅꯤ ꯂꯨꯅ ꯈꯟꯒꯅꯨ ꯂꯨꯈꯤꯅꯤ ꯂꯨꯒꯅꯤ ꯂꯥꯏꯅ ꯈꯜꯂꯨ ꯂꯥꯏꯅꯕ ꯂꯥꯏꯅ ꯈꯜꯂꯗꯤ ꯂꯥꯏ ꯂꯨꯅ ꯈꯜꯂꯗꯤ ꯂꯨꯏ ꯑꯗꯨꯅ ꯂꯥꯏꯍꯜꯂꯨ ꯂꯨꯍꯟꯒꯅꯨ ꯂꯥꯏꯍꯟꯕꯅ ꯕꯦꯁꯅꯤ ꯂꯨꯍꯟꯕꯅ ꯕꯦꯠꯅꯤ ꯂꯥꯏꯍꯜꯂꯨ ꯅꯨꯄꯤ ꯀꯣꯏꯕ ꯂꯨꯕ ꯅꯠꯇꯦ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯏꯕꯅꯤ ꯍꯣꯃꯣ ꯆꯨꯕꯁꯦ ꯂꯥꯏꯕ꯭ꯔꯥ ꯂꯥꯏꯗꯦ ꯂꯨꯏ ꯂꯨꯅ ꯈꯜꯂꯗꯤ ꯂꯨꯏ ꯂꯥꯏꯅ ꯈꯜꯂꯗꯤ ꯂꯥꯏ ꯂꯩꯀꯥꯏ ꯑꯂꯨ ꯇꯣꯝꯕ ꯉꯥꯎꯔꯦ ꯑꯩꯅ ꯔꯣꯃꯤꯌꯣ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯖꯨꯂꯤꯌꯠ ꯑꯣꯏꯇꯥꯕ ꯑꯩꯅ ꯏꯁꯤꯡ ꯑꯣꯏꯔꯗꯤ ꯅꯪꯅ ꯉꯥ ꯑꯣꯏꯕ ꯇꯥꯕ ꯃꯈꯥ ꯑꯃꯨꯛ ꯀꯅꯥꯅꯣꯃꯅ ꯍꯥꯏꯔꯛꯑꯣ ꯑꯃꯃꯨꯛ ꯑꯩꯅ ꯗꯥꯛꯇꯔ ꯑꯣꯏꯔꯝꯃꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯐꯣꯠꯆꯤꯟ ꯇꯥꯕ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯀ꯭ꯔꯁ ꯊꯝꯕ ꯃꯤꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯣ ꯀꯣꯜ ꯇꯧꯔꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯃꯛꯇ ꯍꯣꯃꯣ ꯆꯨꯕ ꯅꯨꯄꯥ ꯑꯝꯇꯪ ꯁꯦꯝꯕꯤꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯐꯕ ꯅꯨꯄꯥꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯑꯐꯕ ꯅꯨꯄꯥꯗꯣ ꯈꯇꯪ ꯍꯣꯃꯣ ꯆꯨꯕ ꯑꯩꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯔꯣꯏꯒꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯒ ꯂꯦꯝꯃꯦ ꯈꯟꯖꯕ ꯅꯩꯔꯦ ꯈꯟꯖꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯂꯨ ꯇꯣꯝꯕꯒꯤ ꯑꯂꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅꯁꯨ ꯈꯪꯕ ꯉꯝꯗꯕ ꯃꯤ ꯃꯌꯥꯝ ꯂꯩ 시들어요. ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯖꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯦ ꯑꯁꯦ ꯄꯔꯁꯅꯦꯂꯤ ꯑꯩꯈꯣꯏ ꯀꯅꯥꯝ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯁꯤ ꯅꯣꯟꯁꯤ ꯍꯥꯏꯕ ꯈꯟꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ ꯑꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯅ ꯑꯃꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯅꯠꯆꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯇꯣꯝꯕꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯃꯌꯥꯝ ꯍꯥꯞꯆꯔꯝꯒꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯃꯌꯥꯝꯅ ꯄꯣꯊꯥꯍꯟꯕ ꯉꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯏ ꯆꯦꯅꯦꯜꯁꯤꯁꯨ ꯆꯪꯕꯤꯔꯒ ꯆꯦꯛ ꯇꯧꯁꯟꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯕꯀꯣ ꯑꯗꯣ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯅꯥꯎꯟꯁ ꯃꯆꯥ ꯑꯃ ꯇꯧꯖꯔꯒꯦꯕ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕꯁꯦ ꯑꯁꯤ ꯑꯩꯅ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯖꯕꯅꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯨꯛꯕꯥꯡꯒꯨꯝꯕ ꯇꯧꯕꯗꯣ ꯑꯩ ꯀꯌꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯌꯥꯝꯅꯕꯨꯗꯤ ꯁꯨꯝ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯃꯨꯛꯕꯥꯡꯒꯤꯇ ꯑꯣꯏꯕ ꯑꯩꯒꯤ ꯐꯅꯤꯒꯤꯇ ꯃꯨꯛꯕꯥꯡꯒꯤꯇ ꯑꯣꯏꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯖꯔꯦꯕ ꯁꯤ ꯆꯦꯅꯦꯜꯁꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯑꯩꯅ ꯚꯤꯗꯤꯑꯣ 2 ꯁꯨꯔꯕꯅꯦꯕ ꯑꯩꯅ ꯊꯥꯒꯠꯈꯤꯕꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯅ ꯁꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯃꯨꯛꯕꯥꯡꯁꯦ ꯑꯍꯥꯟꯕꯁꯦ ꯑꯩꯅ ꯊꯨꯝꯒ ꯆꯥꯛꯀ ꯑꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯊꯨꯝꯒ ꯆꯥꯛꯀꯁꯦ ꯊꯨꯝꯒ ꯆꯥꯛ ꯈꯛꯇꯪꯇꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯏꯔꯣꯝꯕ ꯇꯧꯔꯅꯤ ꯏꯔꯣꯝꯕ ꯂꯣꯏꯔꯒ ꯍꯋꯥꯏ ꯂꯣꯏꯔꯒ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯞꯇꯅ ꯉꯥ ꯊꯣꯡꯕ ꯉꯥ ꯊꯣꯡꯂꯣꯏꯔꯒ ꯉꯥꯅꯨ ꯊꯣꯡꯂꯣꯏꯔꯒ ꯑꯣꯛ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯊꯤ ꯏꯟꯇꯔꯦꯁꯇꯤꯡ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯜꯂꯣ ꯆꯦꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯃꯗꯨ ꯆꯦꯅꯦꯜꯗꯨꯁꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯕꯥꯏ